ꯅꯣꯡꯁꯥꯕꯗꯣ ꯃꯈꯣꯏ ꯃꯈꯣꯏꯗꯃꯨꯛ ꯂꯩꯔꯤ ꯈꯨꯜꯗꯨꯒꯤ ꯑꯄꯪꯕ ꯃꯤꯁꯤꯡꯗꯨꯒ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯈꯣꯏꯅ ꯁꯥꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯗꯨ ꯑꯇꯩ ꯀꯅꯥꯅ ꯏꯟꯁꯤꯟꯗꯨꯅ ꯍꯥꯏꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯈꯨꯜꯗꯨꯗ ꯂꯩꯕ ꯅꯣꯡꯃ ꯅꯣꯡꯁꯥꯕꯅ ꯊꯦꯡꯅꯈꯤꯕ ꯃꯥꯏꯕꯗꯨꯅ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ ꯐꯠꯇꯕꯅꯤ ꯍꯥꯏꯕꯗꯒꯤ ꯊꯤꯡꯕ ꯑꯣꯏꯔꯝꯃꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯒ ꯁꯦꯜ ꯇꯥꯜꯂꯤꯕ ꯃꯥꯏꯕꯗꯨꯁꯨ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯤ ꯑꯗꯨꯐꯥꯎꯗ ꯅꯣꯡꯁꯥꯕ ꯍꯣꯏꯗ ꯐꯠꯇꯅ ꯈꯟꯕ ꯃꯤ ꯑꯗꯨꯃꯛ ꯂꯩꯔꯤ ꯂꯂꯩꯃꯒꯤ ꯃꯕꯨꯡ ꯌꯥꯏꯃꯗꯨꯁꯨ ꯑꯃꯅꯤ ꯃꯁꯜꯅ ꯂꯩꯈꯤꯗ꯭ꯔꯤꯕꯗꯨ ꯂꯥꯏꯌꯦꯡ ꯑꯣꯟꯅꯕꯒꯤꯅꯤ ꯂꯥꯏꯇꯤꯟꯗ ꯇꯤꯟꯈꯦꯠ ꯂꯥꯏꯈꯦꯠꯄꯗꯒꯤ ꯊꯣꯛꯄꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯅꯣꯡꯁꯥꯕꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯗꯒꯤ ꯃꯌꯥꯝ ꯆꯪꯗꯅ ꯐꯥꯔꯒ ꯈꯥꯝꯗꯣꯛꯅꯔꯝꯃꯤ ꯂꯂꯩꯃꯕꯨ ꯍꯥꯟꯅ ꯌꯦꯡꯂꯨꯕ ꯗꯣꯛꯇꯔ ꯑꯗꯨꯁꯨ ꯅꯣꯡꯁꯥꯕꯅ ꯃꯤ ꯊꯥꯔꯒ ꯂꯧꯈꯠꯂꯒ ꯃꯐꯝꯁꯤꯗ ꯄꯨꯔꯛꯍꯜꯂꯒ ꯃꯌꯥꯝ ꯃꯥꯡꯗ ꯋꯥꯍꯪ ꯇꯧꯕꯗꯒꯤ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯈꯨꯜꯁꯤꯗ ꯂꯩꯔꯤꯕ ꯃꯥꯏꯕ ꯑꯁꯤꯅ ꯃꯉꯣꯟꯗ ꯁꯦꯜ ꯄꯤꯔꯒ ꯑꯅꯥꯕ ꯑꯃꯠꯇ ꯂꯩꯇꯦ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠꯅꯤ ꯍꯥꯏꯌꯨ ꯍꯥꯏꯗꯅ ꯍꯥꯏꯍꯟꯕꯅꯤ ꯍꯥꯏꯅ ꯍꯥꯏꯗꯣꯔꯛꯄꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯈꯪꯂꯝꯃꯤ ꯃꯣꯜ ꯁꯥꯕ ꯂꯦꯞꯂꯝꯕꯗꯨꯁꯨ ꯃꯈꯥ ꯆꯠꯊꯔꯤ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯁꯤꯡꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤ ꯂꯣꯏꯅꯃꯛ ꯑꯣꯏꯅ ꯋꯥꯈꯜ ꯇꯥꯕꯗꯤ ꯅꯠꯇ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯒ ꯅꯣꯡꯁꯥꯕ ꯁꯨꯃꯥꯡꯗ ꯍꯪꯆꯤꯠ ꯂꯥꯡꯗꯨꯅ ꯂꯩ ꯃꯨꯡꯆꯥꯅ ꯐꯝꯐꯝ ꯂꯧꯊꯣꯛꯂꯨꯒꯦ ꯍꯥꯏꯅ ꯆꯪꯈ꯭ꯔꯤꯉꯩ ꯅꯣꯡꯁꯥꯕꯗꯨ ꯁꯨꯃꯥꯡꯗ ꯍꯧꯔꯤꯕ ꯅꯣꯕꯥꯞ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯅꯤꯡꯗ ꯃꯤ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯕꯨꯡꯆꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯁꯤꯒꯤ ꯅꯣꯕꯥꯞꯁꯦ ꯌꯥꯝ ꯄꯥꯜꯂꯤ ꯍꯥꯏꯗꯥꯏꯅꯦ ꯍꯟꯗꯛꯇꯤ ꯑꯩ ꯍꯦꯛꯄ ꯂꯥꯛꯀꯅꯤ इखुम खुमलक्ति हाइदुना ममाई लेथोरक्पदा उतुपकुंबा मना सापु कलपना थारक्पदुदा नोंसाबा खोंफमदु मनिंगदा अनि अहुम हल्ली ललैमागी मबुंग याइमदुनि अमुक्कसु थारके तौबदा हंदमुक्ति नोंसाबना फारम्मि अदुगा खोंपाकना नुपादु कौरम्मि इमुंगदगी अमुजाव होइसु सिंथोरक्तुना खामदोकनै असुमना लैकाई मियाम अमुक वातानरि नोंसाबसु लाइबक फबना काहेना सोखौरमदे मसागी पाव हेक फंगबगा नोंसाबगी ममासु लाक्लगा मोल सारिबदु साबा लोइसिल्लरोय हाइरमलगा मसानुपागा लोइनरगा मफमदुदगी हलक्ले युम संग्रिङै ममाना यामन्दबदगी हॉस्पिटलदा चेकअप हाना चलमी डॉक्टरगी रिपोर्टता करिसु थोइना सोक्ते हाइरकपदगी मयुमदा ओइना हलक्ले nganbadu silaibi lairik paba sangleni haidana uiri famduna leiri madu ubada silaibi nokmi tawraga yengduna lei ngayak yengduna leiraga tapna dada tabro silaibi na kudangda pairakpaduda nganba masado ikhang kedorake dada phamung loina pothabiruro nganba phaklang gari tuda yengi pung ani taramgadawri nongandawri nisri Sasukani nang sungyak pothana bato hoi dada asi haiduna magi phamungda kakhatuna tumba themnakre adubu tumu haibadi animak pakna yaba natte oye chepthok sepsin tawduna nganbada haiphet yenglaga silaibi mamaidu muk leisilei nganmasu hipna silaibida amuktang yenglei wam ta hainada thamoida wamai fumduna leinare nupa nupi anisi Nomaising numitni loising magi renta computer da ngarang loi hodaba thabak makha torambadagi ngayaktang IG da sanglubani adubu kari nungino haidu hek yowi laisilem bi account dagi nongsawaga naminnabu photo ama thagatlaga leirambadu ururi caption dana yam close oina loinaba gumna irami masadu prok sa IG dagi bek chatlaga nongsabada phone tawre somdana laisilem bidu Nongsaba soi haiduda hangba laktuna wari sanaduna lei loisingna phone tawrokpudu uraduna nongsaban hairei kawkiba tendu pandi palaman phone tawri asukuibase nongda paw phoroktraga toka paidunati aisu nangdana sinbro laisilembidu nokmi tawrei ahanbada paikhalaktrabaduda loisingdu sauna amukkasu namtau tawsilei handamuksu nongsaba phatka paiba natti Kona tatawri hairakana ukhatlaga yam lemna Hello kay lerage aibu ningsing birisiba maram leitradi tarokpa yadra aisiba yaini karigi yaroi adubu karigumba ma hainingba man adugi hangmani yam kairabra hoi hangi haina tarokpani to aduni aina haidusu hangune kari hangningbano nanga laisilemiga leinari marisi kari marino nongsaba laisilembida michiga thokhatlai Laisilem bisu artha khangbagum nokmi tawrei kari manke
ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯥꯡꯇꯛꯅꯅ ꯍꯪꯂꯨꯕ ꯋꯥꯍꯪꯅꯤ ꯀꯔꯦꯝꯅꯕ ꯃꯥꯟꯕ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯔꯛꯄꯗꯨꯗ ꯂꯣꯏꯁꯤꯡ ꯁꯥꯎꯗꯤ ꯁꯥꯎꯅꯤꯡꯕ ꯐꯥꯎ ꯍꯥꯏꯗꯣꯛꯄ ꯎꯊꯣꯛꯄꯁꯨ ꯍꯦꯛ ꯉꯝꯗꯅ ꯍꯥꯏꯔꯛꯏ꯫ ꯈꯪꯗꯕꯗꯨꯅꯕꯨ ꯍꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯈꯪꯂꯒꯕꯨ ꯀꯔꯤꯒꯤ ꯍꯪꯉꯨꯅꯤ? ꯅꯠꯇꯦ, ꯅꯪꯁꯨ ꯃꯤ ꯑꯃꯅꯤ, ꯀꯔꯤ ꯃꯔꯤ ꯑꯣꯏꯔꯝꯕ ꯌꯥꯒꯦ ꯀꯥꯏꯅ ꯈꯟꯕ ꯂꯩꯕ꯭ꯔꯥ ꯁꯤꯅꯤꯗ꯫ ꯈꯟꯗ꯭ꯔꯕꯅꯤꯅ ꯍꯥꯏꯔꯛꯑꯒꯦ꯫ ꯌꯥꯔꯦ ꯍꯥꯏꯗ꯭ꯔꯁꯨ ꯑꯩ ꯈꯪꯉꯤ, ꯅꯕꯥꯅꯤ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ, ꯐꯖꯅ ꯅꯨꯡꯁꯤꯅꯧ, ꯅꯪꯒꯤ ꯆꯒꯠꯅꯕ ꯅꯇꯧꯗꯣ ꯑꯉꯥꯡꯗꯨꯗ ꯇꯧꯅꯧ꯫ ꯍꯣꯏ, ꯃꯥꯅ ꯄꯥꯝꯕ ꯄꯥꯝꯗꯕ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯗ ꯑꯗꯨꯒꯤꯗꯤ꯫ ꯏꯕꯥꯅꯤꯁꯦ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯦꯡꯅꯈꯤꯕ ꯑꯣꯏꯔꯁꯨ ꯋꯥꯈꯜ ꯃꯣꯠ ꯌꯥꯝ ꯆꯥꯟꯅꯕ ꯍꯥꯏꯗꯣ ꯑꯣꯏꯈ꯭ꯔꯦ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯈꯪꯍꯧꯕ ꯅꯠꯇꯦꯀꯣ꯫ ꯉꯔꯥꯡꯉꯩꯗꯣ ꯅꯨꯄꯤꯅꯒ ꯌꯥꯔꯝꯗꯕꯗꯣ ꯉꯁꯤꯗꯤ ꯌꯦꯡꯉꯨ꯫ ꯅꯣꯡꯁꯥꯕꯅ ꯋꯥ ꯉꯥꯡꯂꯤꯉꯩ ꯃꯃꯥꯗꯣ ꯍꯩ ꯃꯍꯤ ꯄꯨꯔꯒ ꯆꯪꯂꯛꯂꯒ ꯂꯩꯁꯤꯂꯦꯝꯕꯤꯗ ꯄꯤꯔꯛꯏ꯫ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯃꯤ꯫ ꯑꯩꯈꯣꯏ ꯑꯉꯥꯎꯕꯁꯤꯒ ꯈꯠꯅꯒꯅꯨꯀꯣ꯫ ꯈꯔ ꯂꯩꯔꯒ ꯏꯃꯥ ꯍꯣꯏ ꯃꯪꯒꯣꯜ ꯀꯥꯔꯛꯂꯒꯦꯀꯣ꯫ ꯌꯦꯡꯉꯨ, ꯌꯨꯝꯁꯤꯗ ꯃꯥꯒ ꯑꯩꯒ ꯈꯛꯇꯅꯤ ꯎꯇꯨꯕꯤ ꯁꯥꯗꯅ ꯂꯩꯔꯤꯕꯁꯦ꯫ ꯃꯥꯅ ꯊꯕꯛꯀꯤ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝꯗ ꯌꯨꯝꯊꯪꯅꯕꯁꯤꯗꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯒ ꯍꯦꯛ ꯂꯩꯃꯤꯟꯅꯔꯤꯅꯤ꯫ ꯑꯗꯨꯁꯨ ꯃꯤꯉꯣꯟꯗ ꯁꯨꯝ ꯍꯥꯏꯗꯅ ꯂꯩꯕꯗꯤ ꯌꯥꯕ ꯅꯠꯇꯦꯗꯣ꯫ ꯑꯗꯨꯅ ꯏꯃꯧ ꯑꯃ ꯄꯥꯝꯂꯕꯅꯦ, ꯀꯩꯌꯨꯝꯅꯣꯅꯦ꯫ ꯅꯣꯡꯁꯥꯕ ꯃꯃꯥꯒꯤ ꯋꯥꯗꯨ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯂꯣꯏꯁꯤꯡꯁꯨ ꯍꯦꯛ ꯇꯥꯊꯣꯛꯈ꯭ꯔꯦ꯫ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯕꯤ ꯐꯣꯟꯗꯨ ꯀꯛꯈ꯭ꯔꯦ꯫ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯀꯔꯤ ꯈꯨꯝꯗꯧꯅꯣ ꯈꯪꯗꯅ ꯂꯩ ꯋꯥꯗꯨ ꯌꯥ ꯎꯝꯁꯤꯟꯕ ꯀꯥꯎꯈꯩ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯅꯣꯡꯁꯥꯕꯅ ꯀꯛꯈ꯭ꯔꯤꯅꯦ ꯐꯣꯟꯁꯦ꯫ ꯀꯩꯅꯣ ꯏꯃꯥ, ꯑꯉꯥꯡꯁꯤꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯁꯤꯜꯂꯤꯗꯨꯕꯣ? ꯑꯩꯒꯤ ꯅꯠꯇꯤꯌꯦ, ꯂꯣꯏꯖꯤꯡꯒꯤꯅꯤ꯫ ꯁꯨꯝ ꯈꯪꯅꯕꯗꯨꯗ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯄꯅꯤ꯫ ꯍꯩꯃ, ꯑꯩꯗꯤ ꯀꯔꯥꯏꯗꯒꯤ ꯈꯪꯉꯅꯤꯒꯦ? ꯅꯈꯣꯏ ꯃꯔꯤ ꯇꯤꯟꯅꯕꯗ ꯑꯃꯅ ꯅꯨꯄꯤ ꯊꯤꯈ꯭ꯔꯦ, ꯑꯃꯅ ꯆꯦꯟꯈ꯭ꯔꯦ, ꯑꯃꯁꯨ ꯀꯣꯏꯔꯕ꯫ ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯅꯪꯅ ꯑꯃꯨꯛ ꯀꯔꯝꯕ ꯑꯣꯔꯒꯥꯟꯗ ꯁꯣꯏꯔꯕ ꯖꯥꯠꯅꯣ? ꯍꯧꯔꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯧꯅꯕꯤ꯫ ꯑꯩꯒꯤꯁꯨꯅꯦ ꯂꯥꯏꯅ ꯁꯥꯕꯗꯤ ꯂꯣꯏꯈ꯭ꯔꯦ꯫ ꯑꯩꯒ ꯊꯦꯡꯅꯈ꯭ꯔꯕ ꯊꯦꯡꯅꯗ꯭ꯔꯤꯕ ꯈꯪꯗ꯭ꯔꯤꯕꯒꯤ ꯋꯥꯅꯤ꯫ ꯊꯦꯡꯅꯍꯜꯂꯣꯗꯅ ꯀꯩꯗꯧꯔꯤꯒꯦ ꯍꯧꯖꯤꯛ ꯐꯥꯎ? ꯅꯁꯝ ꯂꯨꯃꯥꯡꯗꯣ ꯑꯗꯨꯒꯤ ꯈꯔꯁꯨ ꯈꯟꯕ ꯐꯩꯀꯣ ꯏꯕꯨꯡꯉꯣ꯫ ꯃꯤꯗꯨꯗꯪ ꯍꯥꯏꯌꯨ, ꯃꯈꯥ ꯇꯥꯕꯗꯤ ꯏꯃꯥꯅ ꯑꯗꯨꯝ ꯇꯧꯔꯒꯦ꯫ ꯑꯩ ꯑꯣꯏꯅ ꯃꯊꯥ ꯁꯥꯒꯠꯂꯛꯄꯤꯅꯤ ꯁꯤꯗꯤ꯫ ꯅꯥꯕꯒꯁꯦ ꯅꯐꯝ ꯈꯪꯗ꯭ꯔꯤ, ꯀꯣꯏꯆꯦꯟ ꯍꯦꯛ ꯆꯦꯟꯅꯤꯡꯉꯦꯀꯣ꯫ ꯐꯥꯒꯤꯗꯒꯤ ꯐꯔꯛ ꯇꯥꯔꯛꯀꯗꯧꯔꯤ꯫ ꯅꯣꯏꯖꯤꯡꯅ ꯏꯃꯥꯅ ꯍꯥꯏꯔꯤ ꯋꯥꯗꯣ ꯂꯣꯏ ꯇꯥꯈ꯭ꯔꯦ꯫ ꯍꯩꯃ, ꯏꯃꯥꯅ ꯈꯪꯗꯗꯅ ꯍꯥꯏꯕꯅꯤꯀꯣ, ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯑꯗꯨꯕꯣ? ꯃꯣꯏꯁꯦ ꯍꯧꯗ꯭ꯔꯤꯌꯦ, ꯑꯗꯨꯏꯅꯤ꯫ ꯀꯩꯅꯣ ꯍꯧꯗ꯭ꯔꯤꯌꯦꯗꯤ? ꯂꯩꯁꯤꯂꯦꯝꯕꯤꯗꯤ ꯃꯃꯥ ꯃꯆꯥꯒꯤ ꯋꯥꯔꯤ ꯈꯨꯁꯥꯟꯅꯗꯨꯗ ꯅꯣꯛꯃꯤ ꯇꯧꯔꯝꯃꯤ꯫ ꯆꯥꯛꯅꯕꯤ ꯇꯧꯔꯤ ꯍꯥꯏꯕ? ꯍꯩꯃ, ꯅꯣꯏꯒꯤ ꯋꯥꯁꯤ ꯈꯪꯖꯤꯜꯂꯥꯛꯆꯗꯦꯗ ꯑꯩꯈꯣꯏ꯫ ꯆꯥꯛꯅꯕꯤ ꯑꯣꯏꯅꯕꯤ, ꯁꯥꯎꯅꯕꯤ, ꯊꯦꯝꯅꯕꯤ꯫ ꯌꯥꯔꯤꯃ, ꯊꯣꯛꯈ꯭ꯔꯣ ꯅꯪ꯫ ꯅꯣꯡꯁꯥꯕꯒꯤ ꯃꯃꯥꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯅꯣꯡꯁꯥꯕ ꯍꯧꯖꯤꯛꯇ ꯈꯤꯇꯪ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯍꯪꯂꯛꯏ꯫ ꯀꯝꯗꯧꯁꯦꯕ? ꯐꯖꯅꯗꯤ ꯂꯥꯟꯅ ꯈꯜꯂꯝꯃꯅꯤ ꯏꯕꯥꯅꯤꯒꯤ ꯀꯔꯟꯁꯤꯒꯤ ꯃꯊꯛꯁꯤꯗ ꯏꯃꯥꯅ꯫ ꯗꯥ ꯅꯣꯡꯁꯥꯕ, ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨ꯫ ꯌꯥꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯇꯣꯛꯑꯁꯤ꯫ ꯍꯤꯔꯥ, ꯑꯩ ꯂꯩꯔꯤꯁꯤꯗꯤ, ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯜꯂꯛꯀꯦꯁꯦ꯫ ꯍꯤꯔꯥ, ꯑꯩ ꯂꯩꯔꯤꯁꯤꯗꯤ, ꯑꯩꯅ ꯐꯅꯕ ꯂꯣꯏ ꯁꯤꯜꯂꯛꯀꯦꯁꯦ꯫ ꯐꯥꯒꯤꯗ ꯀꯩꯅꯣ ꯌꯥꯎꯏꯗꯣ ꯇꯧꯈ꯭ꯔꯦ꯫ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯐꯖꯅ ꯆꯠꯂꯨ꯫ ꯏꯃꯥꯎ, ꯂꯤꯃꯤ ꯆꯠꯂꯒꯦꯌꯦ, ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯊꯤꯟꯗꯣꯛꯄꯤꯌꯨ꯫ ꯇꯥꯔꯦ, ꯆꯠꯂꯒꯦ ꯍꯥꯏꯔꯛꯏ ꯏꯆꯥꯕꯨ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ, ꯍꯣꯏ ꯃꯃꯥ, ꯊꯣꯛꯑꯒꯦ꯫ ꯂꯥꯛꯑꯣ, ꯃꯃꯥ ꯁ꯭ꯋꯥꯏꯐꯥꯎ ꯊꯤꯟꯗꯣꯛꯑꯒꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯁꯥꯕꯒꯤ ꯃꯃꯥꯒ ꯊꯣꯛꯂꯛꯏ꯫ ꯅꯣꯡꯁꯥꯕꯒꯤ ꯃꯃꯥꯅ, ꯕꯦꯝꯃ, ꯅꯪ ꯁꯥꯎꯅꯨꯀꯣ, ꯏꯃꯥꯅ ꯀꯔꯤꯅꯣ ꯄꯉꯥꯡꯗ ꯉꯥꯡꯈ꯭ꯔꯦ꯫ ꯁꯥꯎꯗꯦꯗ ꯃꯃꯥ꯫ ꯅꯊꯝꯃꯣꯏꯅꯕꯨ ꯁꯦꯡꯅꯔꯕꯗꯤ ꯏꯕꯨꯡꯉꯣ ꯂꯣꯏꯖꯤꯡ ꯅꯕꯥꯅꯤ ꯊꯨꯡꯅꯕ ꯑꯣꯏꯌꯨ꯫ ꯑꯗꯣ ꯃꯈꯣꯏ ꯃꯕꯣꯛꯇꯣ ꯍꯤꯡꯂꯤꯕ ꯐꯥꯎꯕꯗꯤ ꯊꯥꯖꯕꯗꯤ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯤꯔꯤ ꯍꯥꯏꯗꯅ ꯈꯣꯡꯐꯝꯗꯨꯗꯤ ꯍꯟꯗꯣꯛꯀꯅꯨ꯫ ꯍꯣꯏ ꯃꯃꯥ, ꯅꯣꯡ ꯐꯥꯗꯣꯛ ꯑꯗꯨꯝ ꯀꯣꯏꯊꯣꯔꯛꯎ ꯏꯆꯥꯁꯤꯗꯤ꯫ ꯒꯥꯔꯤꯒꯗꯣ ꯌꯦꯡꯗꯅ ꯊꯧ꯫ ꯍꯣꯏ ꯃꯃꯥ, ꯀꯣꯏꯔꯛꯀꯦ, ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯁꯥꯕꯒꯤ ꯃꯃꯥꯗꯨ ꯃꯊꯟꯇ ꯁꯣꯜꯍꯧꯏ꯫ ꯆꯣꯞꯄ ꯍꯥꯏꯁꯤ ꯉꯥꯏꯍꯥꯛꯇꯪꯅꯤꯀꯣ꯫ ꯅꯨꯄꯤ ꯐꯪꯉꯔꯣꯏꯗ꯭ꯔꯅꯦ ꯑꯩ ꯏꯆꯥ ꯅꯨꯄꯥꯁꯤꯕꯣ? ꯑꯁꯨꯝꯅ ꯁꯣꯜꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯅꯣꯡꯁꯥꯕꯁꯨ ꯂꯣꯏꯖꯤꯡꯗ ꯐꯣꯟ ꯍꯟꯖꯤꯟ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯄꯥꯏꯔꯛꯇꯕꯗꯨꯗ ꯃꯍꯥꯆꯟꯗꯥꯟꯁꯦ ꯑꯋꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛ ꯈꯟꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯥꯗ ꯃꯊꯟꯇꯒ ꯂꯩꯔꯤ, ꯁꯤꯖꯗꯅꯒꯕꯨ ꯇꯧꯔꯝꯕꯗꯤ ꯀꯝꯗꯧꯕ? ꯃꯃꯥꯅ, ꯍꯥꯏ, ꯇꯥꯅꯤꯡꯗꯦꯀꯣ, ꯅꯪ ꯑꯃ ꯀꯔꯟ ꯇꯨꯔꯟꯗ ꯉꯥꯡꯉꯤ꯫ ꯑꯃꯨꯛꯀ ꯇꯧꯁꯤꯜꯂꯒ ꯌꯦꯡꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀ ꯇꯧꯏ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯂꯣꯏꯖꯤꯡꯗꯨ ꯐꯣꯟ ꯑꯣꯟꯈꯠꯂꯛꯄꯒ ꯅꯣꯡꯁꯥꯕꯗꯨ ꯆꯤꯟ ꯑꯔꯣꯏꯕꯤꯗ ꯊꯤꯖꯤꯜꯂꯤ꯫ ꯂꯣꯏꯖꯤꯡꯅ, ꯀꯔꯤꯅꯣ? ꯑꯩ ꯊꯕꯛ ꯇꯧꯔꯨꯕꯒꯤꯅꯤ꯫ ꯊꯕꯛꯇꯣ ꯉꯥꯏꯍꯥꯛ ꯂꯦꯞꯄꯒ ꯐꯣꯟꯗꯣ ꯑꯣꯟꯈꯠꯂꯛꯄꯗ ꯅꯪ ꯁꯤꯔꯗ꯭ꯔꯣ? ꯑꯔꯨꯕ ꯊꯕꯛ? ꯂꯨꯕꯗꯒꯤ ꯂꯨꯕ ꯊꯕꯛꯇꯤ ꯐꯣꯟ ꯄꯥꯏꯕꯅꯤ꯫ ꯑꯩ ꯇꯥꯅꯤꯡꯗꯦ, ꯅꯝꯕꯔ 2 ꯇꯧꯔꯨꯕꯅꯤ꯫ ꯅꯇꯨꯗꯨ ꯂꯥꯡꯉꯨꯁꯨ, ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ? ꯁꯠ ꯍꯥꯏꯔꯣ, ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ꯫ ꯏꯁ ꯕꯥ, ꯁꯛ ꯃꯊꯤꯌꯦ, ꯅꯪ ꯃꯉꯥꯏꯔꯤꯅꯦ ꯆꯥꯎꯔꯤꯁꯤ ꯍꯥ?
ꯄꯥꯡꯗꯕ ꯑꯣꯏꯗꯅ ꯂꯩꯔꯒ ꯅꯪꯅ ꯀꯣꯏꯅꯗꯦꯀꯣ ꯀꯣꯏꯅꯗꯦ ꯅꯪꯅ ꯊꯑꯣꯏꯅ ꯆꯥꯛꯍꯟꯒꯦꯅ ꯈꯟꯈꯤꯕꯅꯤ ꯆꯥꯛꯍꯜꯂꯤꯅꯤ ꯑꯗꯨꯒꯤ ꯍꯣꯏ ꯑꯩ ꯈꯪꯉꯤꯁꯤ ꯀꯔꯤꯅꯣ ꯁꯛ ꯅꯪꯉꯣꯟꯗ ꯌꯥꯗꯧꯕ ꯅꯨꯄꯤ ꯅꯠꯇꯦ ꯅꯪꯅ ꯀꯔꯤ ꯍꯦꯜꯂꯤꯕ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯍꯦꯟꯗꯕ ꯑꯩ ꯍꯥꯏꯔꯤꯁꯤ ꯑꯆꯨꯝꯕꯅꯤ ꯐꯩꯕ ꯅꯪꯉꯣꯟꯗꯒꯤ ꯍꯥꯟꯅ ꯑꯩ ꯅꯨꯄꯤ ꯑꯃ ꯀꯣꯏꯗꯅꯗꯤ ꯇꯣꯛꯂꯔꯣꯏ ꯌꯦꯡꯉꯣꯕ ꯀꯣꯏꯔꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯅꯨꯡꯇꯤꯒꯤ ꯐꯝꯕꯤ ꯐꯅꯦꯛ ꯉꯥꯡꯕ ꯁꯦꯠꯄꯤ ꯁꯤꯟꯗꯨꯔ ꯄꯥꯛꯅ ꯅꯝꯕꯤ ꯆꯤꯝꯕꯥꯜꯗ ꯀ꯭ꯋꯥꯅ ꯉꯥꯡꯕꯤ ꯊꯝꯕꯥꯜꯗꯣ ꯍꯥꯏꯅꯕꯤꯔꯒꯦ ꯅꯪꯉꯣꯟꯗꯒꯤ ꯍꯟꯕꯅꯤꯅ ꯁꯦꯜꯁꯨ ꯄꯥꯏꯔꯅꯤ ꯍꯩ ꯕꯥꯃꯣꯟ ꯑꯣꯛꯆꯥꯕ ꯉꯥꯡꯂꯤꯕ ꯅꯔꯩꯗꯣ ꯀꯥꯇꯤꯅ ꯆꯞꯄꯨ ꯍꯥꯏꯕ꯭ꯔꯣ ꯃꯨꯜꯂꯨ ꯍꯥꯏꯕ꯭ꯔꯣ ꯍꯧꯖꯤꯛ ꯃꯨꯜꯂꯨ ꯍꯥꯏꯕ꯭ꯔꯕ ꯏꯖꯠ ꯗꯥꯕꯤ ꯈꯔ ꯊꯧꯔꯥꯡ ꯇꯧꯔꯒ ꯊꯝꯍꯧ ꯍꯨꯅꯔꯗꯤ ꯂꯩꯇꯨꯝ ꯋꯥꯠꯇꯦ ꯍꯥꯏꯕꯗꯨꯅꯤ ꯑꯅꯤꯁꯤꯅ ꯇꯧꯔꯤꯕꯁꯤ ꯁꯅꯥꯇꯣꯝꯕ ꯍꯣꯏꯅ ꯃꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕꯗꯒꯤ ꯂꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝꯗꯒꯤ ꯌꯨꯝꯗꯒꯤ ꯊꯕꯛꯁꯤꯡꯗꯒꯤ ꯄꯨꯡꯀꯥꯏ ꯀꯥꯏꯔꯝꯃꯤ ꯇꯧꯗ ꯌꯥꯗꯕ ꯑꯌꯨꯛꯀꯤ ꯁꯦꯕꯥꯗꯨ ꯈꯛ ꯇꯧꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯁꯟꯙ꯭ꯌꯥ ꯑꯥꯔꯇꯤꯒ ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯦ ꯃꯇꯝꯁꯤꯐꯥꯎ ꯃꯥꯂꯤꯀꯥꯗꯨ ꯍꯟꯕ ꯂꯩꯇꯦ ꯅꯥꯄꯜ ꯀꯥꯗꯨꯅ ꯂꯩꯔꯤ ꯌꯥꯡꯒꯣꯏꯁꯅ ꯃꯃꯥ ꯃꯆꯥꯗꯁꯨ ꯋꯥꯝꯇ ꯍꯥꯏꯗꯦ ꯆꯥꯛꯁꯨ ꯃꯊꯟꯇ ꯑꯗꯨꯝ ꯊꯣꯡꯂꯒ ꯆꯥꯔꯝꯃꯤ ꯂꯩꯀꯥꯏꯗ ꯍꯦꯛ ꯆꯠꯂꯝꯕꯗꯨꯁꯨ ꯃꯆꯥꯅꯨꯄꯥꯅ ꯃꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕꯗꯨꯒꯤ ꯋꯥꯔꯤꯅ ꯂꯩꯀꯥꯏ ꯃꯤꯋꯥ ꯑꯣꯏꯕꯗꯨꯗ ꯑꯍꯟꯊꯪꯗ ꯃꯤꯁꯨ ꯐꯅꯌꯥꯝ ꯈꯠꯅꯔꯕꯅꯤ ꯍꯟꯗꯛ ꯅꯣꯡꯃ ꯅꯤꯅꯤꯁꯤ ꯃꯥꯂꯤꯀꯥꯁꯤ ꯃꯄꯥꯟ ꯀꯌꯥ ꯊꯣꯛꯂꯛꯄ ꯎꯔꯝꯗꯦ ꯌꯥꯡꯒꯣꯏ ꯁꯅꯥꯗ ꯂꯩꯃꯅ ꯑꯩꯒ꯭ꯌꯥꯗꯤ ꯂꯥꯛꯈ꯭ꯔꯦ ꯅꯕꯣꯛꯁꯤ ꯊꯣꯛꯂꯛꯇꯦ ꯀꯥꯡꯁꯤꯁꯤ ꯅꯪꯉꯧꯇ ꯈꯤꯡꯉꯨꯁꯣ ꯇꯜꯂꯤꯗꯩꯃ ꯅꯊꯧ ꯅꯠꯇꯅ ꯅꯊꯧ ꯁꯥꯏꯗꯅ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯟ ꯇꯥꯟꯅꯗꯅ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ ꯍꯩ ꯂꯩꯀꯥꯏ ꯃꯤꯅ ꯀꯥꯡꯁꯤꯁꯤꯐꯥꯎ ꯍꯅꯨꯕꯤꯅ ꯈꯤꯡꯕ ꯉꯥꯏꯗꯅ ꯍꯥꯏꯅꯈꯤꯅꯤꯕ ꯆꯠꯂꯣ ꯏꯕꯦꯝꯃ ꯌꯥꯡꯒꯣꯏ ꯁꯅꯥ ꯇꯟꯅ ꯊꯣꯛꯂꯛꯇꯨꯅ ꯀꯥꯡꯁꯤꯗꯨ ꯈꯤꯡꯕ ꯂꯣꯏꯔꯒ ꯂꯥꯏ ꯈꯨꯔꯝꯃꯤ ꯑꯩꯒ꯭ꯌꯥꯗꯨꯅ ꯆꯅꯃꯤꯇ꯭ꯔ ꯈꯤꯛꯂꯝꯃꯤ ꯑꯩꯒ꯭ꯌꯥꯕꯣꯏ ꯗꯈꯤꯅꯥꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯌꯥꯅꯤꯗ ꯑꯕꯣꯛ ꯊꯧꯔꯥꯅꯤꯅ ꯊꯥꯒꯤ ꯑꯣꯏꯅ ꯄꯤꯒꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯏꯕꯦꯝꯃ ꯊꯧꯔꯥꯅꯤꯁꯦ ꯍꯟꯗꯛ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯒꯨꯝ ꯍꯣꯡꯒꯗꯧꯔꯤ ꯅꯨꯄꯥꯗꯨꯗꯤ ꯕ꯭ꯔꯥꯝꯍꯜꯂ ꯅꯠꯇꯦ ꯃꯩꯇꯩꯅꯤ ꯀꯔꯤ ꯇꯧꯔꯦ ꯑꯩꯒ꯭ꯌꯥ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ ꯍꯣꯏꯅꯗꯤ ꯌꯥꯕ꯭ꯔꯥ ꯌꯥꯡꯒꯣꯏ ꯁꯅꯥ ꯌꯥꯝ ꯀꯨꯞꯊꯅ ꯍꯪꯂꯛꯄꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯅꯗꯤ ꯈꯜꯂꯝꯃꯤ ꯃꯕꯨꯛꯅꯤꯡꯗ ꯑꯃꯨꯛꯁꯨ ꯈꯜꯂꯛꯏ ꯃꯕꯣꯛ ꯊꯧꯔꯥꯅꯤ ꯍꯣꯏꯒꯨꯝꯕ ꯋꯥꯈꯜꯁꯤ ꯆꯦꯟꯕ ꯃꯤꯁꯤ ꯍꯧꯖꯤꯛꯀꯤ ꯖꯦꯅꯦꯔꯦꯁꯟ ꯑꯁꯤꯗꯁꯨ ꯂꯩꯔꯤꯕ ꯑꯣꯏꯔꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯄꯤꯗꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯃꯩꯇꯩꯅꯤꯅ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯦꯗ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯕ꯭ꯔꯥꯍꯃꯟ ꯃꯁꯦꯟ ꯁꯨꯝ ꯑꯣꯏꯕꯅꯗꯤ ꯐꯩꯗꯅ ꯑꯗꯨꯒꯤ ꯍꯥꯏꯕꯅꯤ ꯌꯨꯝ ꯄꯥꯟꯕꯗꯗꯤ ꯋꯥꯈꯜ ꯃꯨꯠ ꯆꯥꯟꯅꯕ ꯃꯤ ꯑꯃꯒꯤ ꯃꯊꯧ ꯇꯥꯏꯗ ꯑꯩꯒ꯭ꯌꯥ ꯋꯥꯈꯜ ꯆꯥꯅꯧ ꯍꯥꯏꯕ ꯌꯥꯔꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯕꯨ ꯃꯨꯟꯅ ꯈꯪꯕꯤꯌꯨ ꯃꯤꯗꯨꯒꯤ ꯃꯀꯥꯗ ꯑꯣꯏꯅ ꯂꯩꯔꯨꯔꯒꯦ ꯑꯩꯒ꯭ꯌꯥꯁꯨ ꯕꯥꯃꯣꯟ ꯅꯨꯄꯤ ꯊꯤꯗꯅ ꯂꯩꯇ꯭ꯔꯁꯨ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯀꯣꯛ ꯊꯤꯖꯤꯜꯂꯨ ꯏꯅꯦ ꯊꯧꯔꯥꯅꯤꯗꯣ ꯃꯃꯧ ꯄꯥꯝꯂꯝꯕꯅꯤ ꯑꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯌꯥꯡꯒꯣꯏ ꯁꯅꯥꯗꯨ ꯆꯪꯈ꯭ꯔꯦ ꯅꯨꯄꯥꯗꯨ ꯂꯦꯞꯂꯒ ꯃꯊꯟꯇ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯍꯧꯏ ꯑꯩꯅ ꯍꯥꯏꯒꯦ ꯈꯜꯂꯤꯉꯩ ꯅꯪꯍꯧꯗꯕꯅꯤꯀꯣ ꯆꯥꯛꯇꯤ ꯆꯥꯈ꯭ꯔꯦꯗ ꯃꯁꯛꯁꯨ ꯐꯖꯕ ꯁꯦꯜ ꯇꯥꯟꯗꯅ ꯑꯋꯨꯟꯄꯣꯠ ꯀꯥꯏꯗꯅ ꯆꯥꯕꯁꯨ ꯌꯥꯕ ꯌꯥꯡꯒꯣꯏ ꯁꯅꯥꯗꯨ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯄꯗ ꯃꯕꯣꯛꯀꯤ ꯀꯥꯗꯒꯤ ꯂꯣꯛ ꯈꯨꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯑꯣꯏꯅ ꯆꯪꯂꯛꯂꯒ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯍꯅꯨꯕꯤꯁꯤ ꯅꯥꯔ ꯃꯥꯜꯂꯤ ꯂꯣꯛ ꯌꯥꯝ ꯈꯨꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯑꯃꯨꯛꯇ ꯆꯪꯂꯨꯁꯨ ꯆꯥꯛ ꯏꯁꯤꯡꯒ ꯆꯥꯔꯤ ꯖꯥꯠꯂꯥ ꯁꯤꯕꯣ ꯑꯩꯅ ꯍꯦꯛ ꯆꯪꯉꯨꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯩꯁꯨ ꯆꯪꯕ ꯇꯜꯂꯤꯗꯩꯃ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯔꯛꯑꯣꯏ ꯅꯥꯔꯁꯨ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯀꯤꯖꯩ ꯌꯥꯡꯒꯣꯏꯁꯅ ꯆꯪꯉꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯂꯂꯩꯃ ꯆꯪꯕꯗ ꯇꯥꯔꯝꯃꯤ ꯀꯥꯗꯨꯁꯨ ꯃꯩ ꯊꯥꯜꯂꯝꯗꯦ ꯖꯤꯡꯒ ꯃꯊꯛꯇꯒꯤ ꯅꯨꯡꯁꯥ ꯃꯉꯥꯜ ꯆꯪꯂꯛꯅꯕ ꯍꯥꯞꯂꯤꯕꯗꯨꯗꯒꯤ ꯅꯨꯡꯁꯥ ꯃꯉꯥꯜ ꯆꯪꯂꯛꯂꯤꯕꯗꯨ ꯅꯠꯇꯅ ꯂꯩꯃ ꯍꯪꯒꯣꯏꯔꯞ ꯇꯧꯏ ꯅꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕ ꯐꯥꯎ ꯍꯦꯛ ꯉꯝꯗꯦ ꯑꯗꯨꯛ ꯑꯍꯜ ꯑꯣꯏꯔꯕꯤꯗꯨꯁꯨ ꯃꯅꯥꯗꯤ ꯁꯤꯡꯂꯤ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯌꯥꯝꯅ ꯁꯣꯟꯅ ꯀꯅꯥꯅꯣ ꯑꯗꯨꯗ ꯂꯦꯞꯂꯤꯕꯗꯣ ꯍꯩ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯝꯇ ꯊꯛꯀꯦ ꯂꯩꯃꯗꯨ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯔꯛꯄꯗꯨꯗ ꯃꯆꯥꯅꯨꯄꯤ ꯀꯧꯔꯨꯁꯤꯔ ꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯥꯂꯤꯀꯥꯅ ꯂꯣꯛ ꯈꯨꯔꯛꯄꯗꯨꯗ ꯃꯤ ꯑꯃ ꯀꯧꯅꯗ꯭ꯔꯕꯁꯨ ꯃꯥꯅꯗꯨꯃꯛ ꯍꯩꯔꯒꯦ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯍꯩꯔꯒ ꯏꯃꯥ ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯃꯥꯂꯤꯀꯥ ꯑꯍꯥꯟꯕꯗꯗꯤ ꯃꯁꯦꯡ ꯃꯔꯥꯡ ꯃꯤꯁꯛꯇꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ ꯀꯣꯟꯅ ꯂꯩꯃꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯈꯤ ꯂꯩꯃꯗꯤ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯈꯨꯏ ꯈꯨꯏꯔꯕ ꯈꯨꯠ ꯑꯗꯨ ꯇꯞꯅ ꯇꯤꯡꯊꯣꯔꯛꯂꯒ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯨ ꯂꯧꯔꯒ ꯊꯛꯏ ꯊꯛꯄ ꯂꯣꯏꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯁꯥꯅ ꯉꯝꯂꯛꯇꯕ ꯃꯇꯝꯗ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡꯁꯤꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯑꯩꯅ ꯑꯍꯦꯟꯕꯗ ꯄꯥꯝꯕꯤ ꯂꯟ ꯊꯨꯝꯗ ꯀꯥ ꯍꯦꯟꯅ ꯄꯥꯝꯕꯤ ꯑꯣꯏꯔꯨꯕꯅ
ꯃꯄꯨꯅ ꯕꯔꯥ ꯇꯝꯕꯤꯔꯛꯄ ꯃꯤꯑꯣꯏꯕꯒꯤ ꯃꯒꯨꯜꯗꯤ ꯖꯥꯠ ꯕꯤꯖꯥꯠꯅꯤ ꯈꯥꯏꯔꯝꯗ꯭ꯔꯦ꯫ 이생 생자비 이모부 따티나 칼로리 이모니 사나니 이모 이베마 낭 나네부 와로가누고 이마 나몽나 란키부 야로바수 아빵비니 칸두나 ngakpiu tawnariba matawdu yanggoi sanana thongzildagi yengduna leiringai laisilembina phone tarukpudu okatlaga hello limbia hello sana whatsapp ta karino mathakibani ongte yeng hairaklibo waduda yanggoi sana whatsapp ta sangduna photo du ubada sibu asengbara